Yengsin Khausi Manipurda Sanjit Saramana Punamupu Taram Nokseri Ngasi Mayam Famda in a Puzereba video si Pradhan Mantri Jan Dhan Yojana Ekaongi Matangani Nupi Singi the Makta Hariba Pradhan Mantri Jan Dhan Yojana Sida Ekaon Hang Bamyo Singna Nupi Singi the Maktaniko Nupa Gidi Sida Yaudre Hariba Moigi Ekaon Singduda Lupa Changa Tha Hum and the Kitam Thirvalena Lechachi Lakpaga Mari Lena Mayam Yawa Kok Nabani Haiduna Prime Minister Narendra Modi na lupa chamnga nupi singi account da happy ko asi mayam ne hena khambira magani adu sidai ta chamam na wafam khardang he mayam hangna ba yawba haide ai gi account da paisa changak pra changak tabra question chen na ba yeng be hek chen na ba mayam adagi ai gi disang te ai ma gi disang ai haibana singba masida hek chamam na ba hek thok pa yawi madugi matang da ni ai nang si video si mayam da kitang kana ba piba ngamgadra khanduna ai video semjabani Adi Waisin na channel udraga so khang na ba to mafam sida aina hujik uchare ko sigi uchari ba screen si yang biro mafam sida yamna maru ori basi adom gi bank account du gi last digit kaya na loi bano hai basi maru aina khangbi batai masida ai hujik leigada ba magi tarik ka kona na ai hujik uchare ko mafam sida karigumba adom gi bank account number du 0 natraga 1 na loiraga di april gi tarik ahum da changani eb adu changbu so haukhre ayamana changna re changri ba singsi 0 natraga 1 loiba haidi last digit ne ko account number dugi 0 natraga 1 loiba duna tarik ahum da changlani 2 natraga 3 na loiba duna tarik 3 da changani aduga bank account number do 4 natraga 5 na loiba singdo tarik 8 sida ngasi si changlani aduga digit 6 natraga 7 na loiba duna tarik 9 da changlani aduga digit 8 natraga 9 na loiba duna date 9 da sumaina loina changadabani date 9 sida di hairiba Prime Minister Jan Dhan Yojana account sida laiba nupi gi bank account makai loina changlani lupa chamnga tha ahum ni lisingam chamnga phangadam ni lisingam chamnga se amuk khakta da changadam nate tha khudingi oina changadam ne haibadi hojik April thani April ne May ne June ne hariba ahum se lupa chamnga apun bida lisingam chamnga changadam adana ngasi aina ucheri ba songi bank account dugi last digit kaya na loibano haibado aina hujik mayam da ucheri basi masi mayam bhab tabira magani haina aina su khanjei aduga nakanda tarika kona na pithok chare ko masi khaktani ngasi gi video ngasi aina ucheri ba video sidagi kanaba phangi khanbiragadi like tawiramu amadi mayam atai gyan tadriba aidi hiram sigi matang da gyan tadriba singna hariba video si yengjaraga kanaba phangnabagi damak share tawthokpiu haiba wafam mayam da thamjari aduga video si matang si loisinjarage